Ashum Kalonigo ja Hojikshi Irangshi Taudringai the Deputy Chief Minister Pirambo already Amarom da Paba. Mina Irang Toraga Kanaraga Hatnaraga Labor Matunda Temine Haina Militants Kinupia Maonda Moina Deputy Chief Minister Pibudu di Chumna Echo on the open challenge Taubneva. Taubushi Sheng Hiraga Kuki site the Gitobodi Lyredna from the state government na Equigi or sentiment can be the buggy moong the moina happy benebado. Adu gumbadugi mayokta mayam si manung the yam nuaina dreba maon the hapagi matangdo. Hapa Hujiki Deputy CM Hapado Aduga Aniga Toktanaga Tobodo Nagagido Hapire Adudagi Masho Muka Hape Anishu Tokhankre Aduga Deputy CM gi Daita se Yam Chowna Oi Labene Adu Magi Deputy CM she Kuki Ngatangi Deputy CM in a Tobneba Adu Sheng Hiraga Magi Deputy CM do Oidringaida a quick in Manipurda 90s matam 80s matam da first khoigi shige moigi militants group thok tringai da HIV gi oiba case miyam leikhi ko drugs ki habatare leikhi ba matam sida kari tobra haiba kan sida adu so HIV shi karamba akhoi district miyam sida karamba district na khwai dig HIV na ba patient hairashi ko akhoi gi mi shi kana na henbra haiba shi akhoi leibiri ba akhoi ki state te leibiri ba citizenship khuding mak na khangmane Adu Kangna, Akoigi Manipurda, Hujiki Hariba, heroin gumba, Adu the WY gumba introduced to Bishi, Quedi Moine and Hainingena. Introduced Ore, Adu de Geshiki, narco politics habatarego, Taurak Pasishu, Moidi Am Cook Sanana Towe. Hujik Moina Adugumba Quigi Canestra, Lona Yadaba, Poche, Gumba Tare, Kotle, Tauraga Moina, Lalhoba Muka, Linkatpa Loiraga Amuka, Lalhoba, Linkatli Bagi, Magi, Nupiduna, Amuka, Vote Lepkale, Adudegi Hujiki Kari Haigani, Su Amuka Moy, suspension of operation Amuka Moy Machem Lonare, Adu already Akoigi Lairiba, government in a show. War on drug kind of laudra. Ashishu pagita hanba. Habidi war on drugs on a lawe, Laura Gashu, Karigi, Nimcha Gipken, Maginupa on the suspension of operation do Todringai Mamangda. Todringai Mamangda Moishi Ahambada, Kanano Karino, Kang Bigado Neba, Kang the Bina Moina Amuka Adusha Muka Yasanakre, Aduga Amuka Mabu, Moy Kimyogi, next to La Kebako, Jiki. Nemcha Kipken Matangdo, Mado Amuka, vote lepe, care, Adudegi Mamatam do the minister Pamama Piego, Aduga Pam Pire, Matam do the song say Uzana Haibugumna, Maginupan handled Obugumna, Matemanau Habicidi, Amatane, handled Ominabatabani, Adu Kanani Yabeira, Hardy, Akoigi central government Yabe Neba. Ashi Yabasi Karigi no Hiraga, Moibu Yabasi Moigi militants group on the Supiba, Adudegi Akoinashi. Kari haisra moi shi kanano karino khangba loi khraba matung da moi wonda tum support to bi shi khoi gi wakhal da sum khalak pa da moi bu moi gi militants sing bu support smuk tawraga su pi ba ma gi nupi su vote lep khalak pa to bi di ai khoi gi manipur da leiri ba khoi gi maitais amasung naga gi revolutionary group she thugai ningai gi wakhalon ama da moi shi shemak pra haina ai khoi di khalle ba sheng na hairaga ko adu gi damak da moi gi idea ama lakpani haina lowe adu Ujiki FNCC ga MNYO na tawbududi akhoi naga punama ki tawbibnena aduda yaning da ba moina punglaw law shino akhoi shu yade haina akhoi shu dum lawgni moi shu yaye yaroi akhoi gi ngarang do pi nem cha kip kenonda moina shirak liba maral khuding makse Lokshan Bayaba Maral Nate Kote and Hay Pare, Mag Mokoigi P name Chakip Kendo, a Koshu Pare and Laura Geba, Makando Shida Inak Nakpaneba, Magi P name Moigi P name Chakip Kendo, Makanga Motbung Inak Nakpa, Supermana Sunakpado, Makanji the Amrak Chatlaga, Mayamgi Sentimendo, Mayamgi Wakal Waragalebudo, Wahay Amakatan as the Deputy Chief Minister in a Mahang Hangbio Haina Moigi P name Chakip Kendo the D. Moishu Mine.
mana akhoi bu karamaina lowe lode du lawriba singdu sunga rang khangpham thoena akhoi gi manak to so hangbu su lakte akhoi gi oiba phangpham thokpa su khanara ga leringai sida khanariba mi du da karamaina akhoi gi phangpham thokpa akhoi gi rights akhoi gi bills akhoi gi scheme kumbu du ma bu karamaina ni ba chakrene ni ba chatningai mapham du leitaba gi damakta hairiba organization ani sina adu gi cherol du thokpani niyom chuma ga thokpani na aduda moina yaninge yaningde haininga leite asiti mo state government da handakti yengma tare akhoi leminari ba indigenous furup sibu hena moina akhoi na lauriba kholau sina na lubra moi ge ada leiriba kangu singduna lauriba kholau duna hena lubra haibisidi haujikti hana gumna naga gi laudreba akhoi ge meite ichinaw singna tungana laudreba hojikti apunba ma ge kholau laubne adunina asisi da moina kanagi wa hena lobi gra kanagi wa hena lobi roidra habdi handakti state government da show yamna daita kari haisa moigi wakhaldu ekhoi su yengani ekhoi on da hena luna lobra kuki buna hena luna lobra habdo khoi yenge hena adugi wakhal da khale